Dari masalah tersebut, yang datang berpa, kenapa bagi? Kau dari mata di soal makan, boleh para macam macam itu tidak, so Koi mamang desu, koi na sinjalang jari ba pam koi na laptok sagi baduni, koi gi pila sagi awang thamba sarok na pok wali ba share sing asi koi na invite this singi adum laba pam ni maramasuna koi na invite of jaba laman sing amasung marmapang doina na koi na Matun kasih dapat singgi pemandi masih ada mari lain dapat sing section dana berbeda dana bagi dalam mixing jari loina na pila sigi awang tanda serupta koi share cover jari bas da lepas jam lagi tengah lepas tiket hai jabatare kapiraga tekbang bibinikan bi bagalo na ikizana po wal yang biu masung Adan galeri sing matakta share thajari ba cover ko tabas sing asinay koi yang kai gi dong laba mamal dai koi na lepsebani maramasuna punamakna hari ba sitimbang bani khan bi bagalo na miyam gi tengbang tanai koi na sing laba takwa trophy silisang sing sa tabang jabani maramasuna punamakna waro biroy hari ba mamal sing asipi biraga ikizana nungai na kun litana pambi na koi policy yang binabagi damakta hanggat jari Loin na matakta ay na stage i yet amasuk oida akan dapat stage sama taptok saraga ay na hamzari papam karasi ay na kada hengket pa mamal dahay jabatare pa coma gitu ba mamal da tiket pipiraga ay na ay pa papam sila dengan suya gani ay na ang kasuhan na niyam da social sila tok sari Kalau kebangta kalau tuk sege, bol yang paling berapa, koi pun namang na, adong ki gari, multiplex ki main gate asida koi, pak napam sada na kamjen doon na laire, koi nasinja pa pak si, koi namamang kasu ngalingay matanda, tuk segi, koi pila segi nongpok tangba, koi labok ki, maya yasida koi nasinja riba si, gari masaki, amasung bagi punna, koi nasinja bani, masida adong na husi multiplexing main gate ki area sida khamjin na thambiriba gari sing isana khangna amutang thopiraga hairiba mamangda lairiba labuk asida amutang pak tobina bagi damakta nolukna gari mapusingda sing jari
Hello. 1 2 3. Hello. Check. Hello. Check. 1 2 3. Mic test. Hello. Check. Hello. Check. Hello. Good afternoon, everyone. Welcome to TKWA Trophy 2021. We holding a game on spectator singer interaction to eat and something looks like a hand city. That's why she's that's why she's a TKWA Trophy. La position the kitchen hand we brought that's why she's a TKWA Trophy 2021. La Kadrugasiga, we hope Tabiriba Mitowangi, they among the legal training to experience the kitchen may have to share to be. I went out with MAMI की दिया हान बदी नकरे तो आई यो ना दिया हान बने तो कोई टीम से हजार बदी गलों ना सपोर्ट तो वाला से बने जोना तो चांदी कोई तो मसी का दबंग तो दोनों ना तबीदा कोई सी टीम से कोई थोड़ा पंजाबा या वो पंजाबा से हम माइक दबंग Thank you that's for Shinjam. Batang sini bagi bayam nasun ye am hina sak khambir ba bagi film star Roshan dagi pai comment kita log sakit akoi Roshan je TKWA Trophy ji lak pasi handa kisna han obi bra mamang da hana lak ro tak handa triga ai je ani su bane mamang da lak sakre do mamang da ji hoi je lak wik ta bai ta re mamang da hoi je ka Andre final lo bang trophy lo bang ngam de hai ta re do handa ti sona chanbi ga na khanjai hai ta re. Thank you very much. Matang si dekoi MAMI THAWAN gi ngata lawre na mayam namu complain lakpa tare matang ta koi gi arafa lam dagi lakpa miyoi singa koi interaction tab se hello check mic testing hello mic testing hello yam bing le pon ta tapi wa Pundrai dagi Mufizuddin handaki sina han ba ubi bra khoi gi TKWA Trophy yeng bala pi bese hadaki sina har mani ai lakchari si mamang de ai mapalam da leirum maram morga yeng munang jau da hadaki sina har man ado som TKWA Trophy je karamba kamaina khoi yeng bala ise khoi kari karam maina ta badagi haidi mayam na chalu jin hawra lakpra natraga TKWA Trophy je maram da hana ta gi ba kari lebege kitang share to birum
ꯍꯥꯟꯅ ꯃꯌꯥꯝꯁꯤꯡꯅ ꯌꯥꯝꯅ ꯇꯋꯥ ꯇ꯭ꯔꯣꯐꯤꯁꯤꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯍꯥꯏꯅꯩ ꯑꯗꯨꯗ ꯏꯁꯥꯅꯁꯨ ꯌꯥꯝꯅ ꯐꯨꯠꯕꯣꯜ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯗ ꯃꯌꯥꯝꯁꯤꯡꯅ ꯍꯥꯏꯅꯕ ꯃꯔꯝꯗꯒꯤ ꯑꯃꯨꯛꯇ ꯌꯦꯡꯉꯨꯔꯒꯤ ꯉꯁꯤꯗꯤꯅ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯅꯤ Thank you very much. कोई मथंग कोई की इंटरेक्शन से मखा चथजगे अरा पलमदगी लाकपसु म्याम अमा यावबिरी असि लेंबिरलिबा ख्वाई की बिमक पुनमक कोई तक्वा ट्रॉफी 2021 ऑर्गेनाइजिंग कमिटी की माइकेदगी अंखली तन थागल फोंदोक सरी सोंगी मिंग लेफम अमता तकबी आई मिंग फरिद कौजे आई सोरादगिने हंदकिसना हानब्रा नत्रगा हाना ममांगदा लाखरब्रा ममांगदसु लाखरे हंदकिसना हान मनते ओके अकोई तक्वा ट्रॉफी की मरमदा सोंगी पुंगिंग युवा वाहै अमनि तंग थंबिरम अखोइना तवा ट्रॉफी निंगबदे अखोइसु प्लेयर अमने प्लेयर अम ओरगसु आईएसएल कई येंग मंगमुद्रगसु प्लेयर के आसिरा पार्टिसिपेट तौबसे अखोइदे इंटरेस्टिंग याम नोय मोइगी येंगनिंगबगी लाखसु Thank you very much. Ngasi ki opening match se MAMI THAWAN Pro FC versus Grow Marching. Ani sanagani ado karam bada sum favor le bige amta habiu. MAMI THAWAN ngamni ai. Mathang koi nupi rakta su amuk sangsin jage. Oh kum jasi ya ado akoi de tum hangjar ke mathang. Sir, hang bada khumo yadre hai to koi mathang lokot chage nupi rom je koi hangge to bune to yadre loina leitho chatle ming le pham amta habiyo bandana ten tha da ge oh takwa trophy se koi leptana sum chathare ijida somgi ichangi oiba puningi akoi wafama khaladang thambiu mayamda question dam taga oh takwa trophy je kari phauge nungai bra haidi mayam gi tournament mayam sidagi top pa kai uba phangi somgi wafam kitang thambiu aw yam nungai season basina ten tha te masak achou ba ma ta in haina ai mota thamjage okay ado ngasi MAMI THAWAN Pro FC versus Grow Marching ani je kana ngam do mali anta haro ai gi mota di ani snack kanna hona jaba thawa yaw jaba mi na hen ngam oi je non hai jage favor le de ani maki mi changni thank you very much Hello. Nupirom sai se kumoy adre aduna nuparom da khara interaction je logjage. Kana khanji ke sida ispe upage ke oh mayam je mathang je lesi kai gino sibo live streaming to ribne do mayam yam singlim na khumbiyo songi mingle pham ta tabiyo ning thoba wangbal dagi tentha ta na bowling la pi thank you very much ado takwa trophy je handaki jina han bra na traga mamang da su lakrabra mamang da lakre hanaga mangar suboi lakone kya lak suba mangar suboi na wow akoi gi takwa trophy gi one of the regular spectator ma phangjare ado takwa trophy gi maram da pungning gi oiba haide somna apen pen da khitang thambiramo atai manipura pangthoi ba norisa pangthoi ba local tournament sing degi tawa trophy sina khwai best ni haige ado akoina jo mini world cup ni hai lobje okay thank you mini world cup ni jo haibire khwai best ni jo haibire ado somna best oi hai se somda phaugi ba apen ba do a point amani dang bio akoina khwai degi tawa trophy sigi oina akoina khwai degi akoina ena nungari ba se atai india gi sanari ba tai lamda sanari ba akoi gi season 0 silak pajite gi season lo silak ba roira atopar sanari ba manipur gi player sing jai tawa trophy loina ba srug ya ba se masina khwai hena akoina sidani akoina SOS thank you very much ado ngasi je kana na ta je khambir bro ngasi je Grow Marching ga MAMI THAWAN Pro ga kana ngam du mangi prediction je hotiki haibidi ngamding mali ado ai go ndi MAMI THAWAN da kitang isa interest lay point do thank you very much MAMI THAWAN da yam favor je loina lae adu
grow margin ki su tang grow margin ki su swai ta swai yaw gani koi interaction tok jage mathang mathang Mami Thawan nga ngai re adu Mami Thawan lakpiri pa mayam se Mami Thawan na number se kari phobi gi amta habi ho lage lage akoi don thiliba somda su sangbiro hai akoi soidra lag sake camera se amtang set tok sake sorry Maratana masagi opening match ki Mami Thawan versus Pro FC Mami Thawan Pro FC versus Grow Marjing FC ti mani ki player list Mami Thawan ki di yoksilak le lonana Grow Marjing ki amuk tak hanna ningsingjari athapu matam da dongi player list pom pisan berak na bagi damak tak hangan jari Hello. Yawa. Okay, somda amuk grow margin ki team se yorotri hoi interaction to bagi tanja to log se ki to bane to. Somda phambi be chin nong mayam se lam ara pa dei la ku su mayam yaw ba male. Som ming le pham ta habi mamang to su yam phasana phambi le bi re yam nungai na yeng to re. open samram dagi Samram dagi tina tanai bol yeng bulak pi thank you very much. Ado takwa trophy sanda kisna han bra natraga mamang da sula pi gra bra. mamang yeng ke Kya rakti la pi gra. anirak Ado takwa trophy ji yam yeng bulak pi re habne adun tak padi ado apen ben na kitang phol do pi ma koi organizing committee harau jana ba ai tarin. adum pele doni da PLA ado ngasi je kana ngam do man gen to phong do pi mo. grow marjing dira je Aduna ra som grow margin phom lo phom mi ja. Taw wi he yae. Mathang mathang log jage asu thon party lak jage. Somja mong ta na koi bol ji ngai ni yeng do brother ma le brother ming le phom ta bi. ai ming energy wangsing dagi Wangjing dagi sitan la pi ado thank you. Ado ngasi je Mami Thawan ga grow margin ani ta je kana ngam do man ge. hauji bogdi khang de Kang mangam ji mamang da di yeng balak pi khra ba koi takwa trophy je. muktang me samtang la kare Madu opening gumbo oi brand marak ta la pi gi bra. marak to oi Okay, thank you very much. Mathang mathang koi interaction tok jake mic sis. Hello, check. Am comment log se balak se bane sida thai thai chen bi gnu ko. Swai nak nak khara phambi ra madi phadan swai da hangal je kai nuai to le re ke. Adun ar goal maning da phambi je. As koi yam bam le re sida sida. Yam ming le pham ta bi. teksam dagi ngongo Yam baze football gi yam big fan male hairstyle ju yam phaje color ju yam phaje ado takwa trophy janda gi na han bra ma la pigra adum tawri ngai de dum yeng madum lai agoi regular spectator re ado takwa trophy gi maram da apen ben da yam bagi kitang phongdok piram ne ba ata nolun sing jage loin fazare si nungai re kedoruni ge ne side nungai ba laitre nungai re yam se lila yaw to jani ado ngasi gi match di kana ngam dong man ya ta phongdok piram madau ga ba na thorsun yam gi dong yam ho gum ta come begin please madau ya bam ngam san hoy ke swai da nga sa sa be lu tha le je ka bai to ge oh okay aro bina spectator am ta lokot sage inau ming le pham ta hi Yanda dagi Chandra ke okay tik okay khul le ni yam hangaro ngasi je kana ngam dum alen ta bir Mami Thawan ngam dong mal Mami Thawan ge masu le re Mami Thawan yam thole thank you very much akoi matam si hauna na ki tanja do yoselak pani na
कोई स्पेक्टेटर सिंग इंटरेक्शन तो बगी प्रोग्राम से याम लौबा ngamdre waro biroi कोई की ngasi gi officially TKWA Trophy 2021 कोई launch tong ba tanja du lobjage. I would like to hand over my mic to the next anchor of our TKWA Trophy 2021. Hello, hello, hello. Hello, hello. Hello. Lingbi rakliba khwai pumna maku ahan bamaktada taram nokchari ikopno na khurumjari. Football Manipur da khongau bi haina khangnei. Angan ba matamda khongau bi football asi icham chamba masana ma oirami. Khara chawkhalakpada CC Meet Manipur gi football sanaroi singi chawthokna fam oirami. Ngasidi CC Meet su tapna mayeng tasilakli. Ngasidi football Manipur gi football awang bathak ta leire. Manipur Jagoi Sankritan Chakhau nongma pauthok chawthok pagum. Bharat ki nupi football team da maitei nupi mapal sarukyari. Nupa nupi football player kaya ama Imalay Bag Manipur dagi thokre thoklakhigani. Ladies and gentlemen, respected dignitaries and my dear football lover friends, I on behalf of the organizing committee would like to welcome each one of you present here and would like to show my highest gratitude to be here on the opening ceremony of TKWA Trophy 2021. Ngasigi asigumlaba hagdokpagi thoramasida Mayay tangbal da lingsin biriba ikay kumnajariba Chief Guest President amadi Guest of Honor sing ahan badamugtang ming oina hangachari. Ngasigi thoramasigi ikay kumnajariba Chief Guest ki pampamlangda lingsin biriba Honorable MLA Khangambok Assembly Constituency Shri Surya Kumar Okram. Ngasigi thoramasigi Guest of Honor oina lingsin biriba Retired Lieutenant General L Nisikanta Singh. Mathangda TAs Arun Kumar Singh President Neroka FC. Mathangda Inspector Manipur Police Sports Oinam Bembem Devi Padma Shri and Arjuna Awardee. Mathangda President Football Players Association of India P. Renedy Singh Amasung. Ngasigi thoram masigi President Thoram Mapugi Pampamlangda Lingshin Biriba Ikay kumnajariba former Minister Art and Culture Government of Manipur Dr. M. Narsingh. Ikay kumnajariba Mitunglen Singh da ngasigi thoram masibu mapung fahan binabagidamakta lingbirakpa isa-isagi chilaba matam kya kaithokpiraga haningalita na thagatpa phongdokchari amukahana taram nokchari. Ikay kumnajariba Mitunglen Singh da ikoy na chamna langzariba kudol pot khara kudol tamjaraga ikay kumnabagi tanja du lawzakraba matung ngasigi thoram masigi hawdok warol opening remarks bibinabagi damakta
Organizing Committee TKWA Trophy 2021 gi General Secretary gi Thopubiriba Ajanta Moirang Thembu Nolukna Hangatari. And Ajanta Naurim is the only person from Northeast India and the third Indian to have been selected. Ajanta Moirang Them is the only person from Northeast India and the third Indian to have been selected by the International Olympic University, which is under the International Olympic Committee, to have been selected for training for Master of Sports Administration and also to have been trained at the Olympic venues in Sochi, Russia. Ladies and gentlemen, would like to request Ajanta Moirang Them, General Secretary, Organizing Committee, TKWA Trophy 2021 to give away the opening remarks. Miyam pumnamukpu khurumjari. Ikai khumnazaraba ngasigi Chief Guest, Honorable MLA Shri Surya Kumar Okram, akoigi Guest of Honor gi pampamnang lingsin biriba, Respected Lieutenant General L. Nisikant Singh, Kaikumna Damanchik Charaba, Shri T.H. Arun Kumar Singh, President Neroka FC, Loinana Manipur gi football gi lamda, Manipur gi mingchat pubirak liba, Saknairaba footballer, Padma Shri and Arjuna awardee, Srimati Oinam Bembem Devi, Inspector Manipur Police Sports, Loinana P. Renedy Singh, who is the President of Football Players Association of India, President Gi Phamlang Dalingsin Biriba, Dr. M. Narasingh, former Minister Arts and Culture, Government of Manipur, Football Gilamda Todok Hedokna, Manipur Kimingchat Pubiak Liba, Kaikum Nazarbai Marup Thoi Singh, respected spectators, Ahlaman Lai Guru, Timbiriba, Kwaipunamapu. Amuka Nataramna Okchari, and to all our online viewers across the world, Loina na Lengsin Birba, Kwaitarabu, TKWA Trophy 2021 gi Organizing Committee gi Maikai digi Taramna Okchari. Manipur bu powerhouse of sports ni hainariba sibu matam chukpada adumak ngak na lehena bigina Tentha Khongbal Welfare Association TKWA Tentha na lawjariba thodang ama oina TKWA Trophy assist Sinjabani. When we don't have any dirt of footballers, we further aim to promote football in the state of Manipur and inspire the upcoming generations with the help of our renowned footballers, personalities from film fraternity and all the football lovers. Ekoigi honajamal asida mayam nasu support to birakni haibagi thazaba thamjari kiningai oiraba leina kaya na miyoi bagi khunaibu singnariba Asibu miyam punna thengni minasi. Let us stand united in this fight together and pave our way forward through this beautiful game of football. Once again, we welcome you all to the TKWA Trophy 2021. Miyam pumna makpu amukahan na taramna okchabagaloina na ikai kunna bochari. Thank you so much. Thank you so much, Ajanta Moirang Them, General Secretary, Organizing Committee, TKWA Trophy 2021 for that amazing opening remark. And next we will have our opening ceremony. Ngasigi opening ceremony sige ahan badai koina tribute amakak handaki pandemic asiga mari leinana laikhidraba miyoi bajati asigi damakta hona biramba doctor nurses paramedic staffs amadi active service ta tongan ba service kaya pibiramba layoi khraba pandemic asigu theknabada akhoi gi damakta lakadori ba generation asigi damakta kathokhraba kayagi mafamda shraddhanjali kacha boina tribute kacha boina. We would like to have a moment, so would like to request the operator to please start and to please play the music first.
humanity has been challenged by the great pandemic of COVID-19, and so far we have lost around 30 lakh people across the world. So it's a tribute to all the great warriors, all the heroes who saved the mankind, who have lost their life for the future generation and for the people all across the world. To all the heroes out there,
We now present you the teams of TKWA Trophy 2021, MAMI THAWAN Pro FC, Young's Photography FC All Chekon, Grow MARJING FC Bamolaikai HIFA Luang Sangbam, ATCC Tenta Surma FC Wangjing, Wangoy FC Wangoy, Dress House FC Patsoy, Pantoy B FC Langtabal, Mart Club Moirang, Jake FC Angta, John FC Achanbigay, Mayra FC Tekcham, Five Brothers FC Wangusabel, Meida Sangayumpam Marielpul, Yaripok FC Yaripok, SWC Kairag, LSIC Lablay, Sekta FC Sekta, WFC Moirangkom, Lisbon FC Luang Sangbam, Lanchen BFC Taubungkok, Samadon Ayangba, Naha Apunba, Sana FC Taubal, Players Unity, Benevolence and Generous, PUBG United, Angta, BRFC Yai School, Mine B, Chingaril, G5 Herok, 13 Stars YDA Kangabok, Brothers United FC Loitang, Brothers FC Kwagaitel, Manipur Legends Kaisamtong and NFC Nilaputi.
silagno takwa trophy tenka trophy aroy ni changing ni sada roy singi akat makaya dilan famni Well, that was quite a remarkable opening ceremony of the TKWA Trophy 2021. Some people think football is a matter of life and death. Football is a simple game. Football is a game of mistakes. In football, everything is possible. From the moment you work and you believe in your qualities, football is football and talent is talent. Akoigi players sing asig ahanba opening match sanagadoriba MAMI THAWAN PRO FC amasung Grow MARJING FC sigi players sing asing ahak warm up tori bagi tanja si lauzeraga ngasigi guest of honor amoy na lingshin biriba ikay okay. Player kay sinang warm up tawbagi tanja si lauzeraga ngasigi thoramasigi chief guest oina lingshin biriba ikay kumnajariba Shri Surya Kumar Okram Honorable MLA Khangabog Assembly constituency na opening remark TKWA Trophy opening of TKWA Trophy 2021 asi mayam gi mafamda lautok pinabagi damakta noluk na hangachari.
I declare the TKWA Trophy 2021 open. Thank you so much, the respective chief guest of today's function, Shri Surya Kumar Okram, Honorable MLA, Khangam Assembly Constituency, to declare the opening of TKWA Trophy 2021. Mathang asina ngasigi thorom asigi guest of honor amoy nalingshin biriba ikai khumnajariba President Football Players Association of India P Renedy Singh ngasigi thorom asigi mari lenana wafam khara thambina bagidamakta nolukna hangachari. Good evening, Mayam Aduga. Thank you very much, Ajanta, for inviting me. Sida invite to Virakui, Amna Nungaije Aduga, and my big respect to all the great individuals of the stage of Hambiriba, Uncle Nara, Kaka Arun, Adugi, Lieutenant General Nisikanta, retired, Surjakanta Okram, and Bembem, Akogi, female gi, champion Haitar Arjuna awardee. Aduga ay ngasi sida lakpo sida sige public akoigi audience mayam se akoigi spectators se ubada yamna nungai jai last year di pandemic ki due to pandemic akoi tawba ngamdra aduga sida ajanta na kauraga akoigi player mayam laaga tree plantation tawgi aduga 6-7 months 9 months gi problem leiraba matungda sumaina muk public sing ubase yamna nungai na khale an ajanta na tawriba se ajanta and akoigi management groups na Sumaina organized to Wahaji Yamna Awaba Manana Kanja Aduga, Chahi Kudingi Sumna improve or Aina Chahi Mangata Rukti Sure, Sidala Aga Sumaina Yang Aduga, Akoigi Sida organized or is a players in Kataganatana, Akoigi audience Mayam Sibu, Sumaina La Aga, Mayam Punjala Laga football ama, made some Sumaina Nungahan Bahave Yamna. Awaba kanomne aduga ajanta just keep up the good work aduga swaina dum continue to view swaina continue to biragadi akoi gi angang sing su yamna phawa hengani football player mak oidrabasu magi fattaba line degi thoga akoi gi sports hari sida concentrate to biragadi family mayam gi su haun anauba angang sing younger lot mayam lai sida yamna kanaba oigani aduga aina nahamuk su haijagi bedu akoi gi football se yamna chahi manga gi mamangda mari gi mamangda aina hai gi sida lepaga hai gi bedu yamna sothare na hai bedu handakti akoigi Indian team da akoigi Manipur dagi mi taruk na yauri base adu yamna chauthokningai ni aigi inau nupa sing haiba tare moi yamna kan honajaraga sumaina Manipur gi Indian chaugraba India sida mi taruk yauri ba haibse adu yamna nungai adu ba mohena nungai ni India da mi taruk natana trama thoya henninge aduga India gi su Manipur dagi handak trau gi team haida yamna phajana sanaki adugi mamangda neroka na su yam phajana sanara me aduga akoigi neroka gi Kakaruna Nerokabu support Raga Chahi Kya Dona Sumaina Mana football get a Katoga Lakwasidi, Kakarun Jay Hana so Aidi Kakagu Manaduna Hana Degi, Mana football, the Kato is minus Mina Lakwasia Duga, Uncle Naranasu, Tauraga Ajantana Sidata Ripsa Yamna Payana Kaliaduga, Akoigi, Sidat MAMI THAWAN Aduga Sonda Sanagi Doriba, Grow Marjinga, Hazik Sanagar Yamna Nuaina, enjoy to be Aduga, player Koya ISL, the Indian Super League that lady was a Koi Toysing Oisu lady, Aduga Koi Nerokagi coach, give right Kanju lady Aduga, Sumaina Mayam Laga, interest Ama, Yauna Sumaina Tawayauna Sanabi, Sida lady, Kunda lady, Angang Sing, Yamna Kana boy, Akoina Angauning either, Sumaina Toba tournament, Amabo Ugide, Adubu Akoina Angauning either Koigi. Takiran Kongsai, Gunavir Singh, Balin Singh, Moi Uzaraga, Akoi Sibo Yorokone Aduga, ISL, Gisanariba, Fauraba player, Hajazik Fauna Sanariba player, Mayamsana, Sumaina Laga, Sanabi, Yamna Payahina Kaliaduga, continue to view Aduga player, Mayang Sanariba, Yamna Pajana Sanaraga, Manipur, Hajikti, Nahawai Gidmina Academy, Ambo Leram the Boydre, Akoi Classic Football Academy, Lady Cargo, Lady Dharam Jinasukan, Honari Aduga. So the academy yamna leirabnena in another 5-10 years that quite continuously hard work to vivatar the Manipur football have say yamna hena farakani haina khale aduga thank you to all the audience lakpibagi aduga ngasigi match yamna nungaina enjoy to view thank you. Thank you so much, respected P. Renedy Singh, President, Football Players Association of India, and that very
short speeds. I think that's a remarkable one. Thank you so much once again. Mathang asinang asigi thorom asigi guest of honor amoy na lengshin biriba oinam Bembem Devi. Ikai kumna jaribi Padma Shri Amadi Arjun Award Inspector Manipur Police Sports nasu thorom asiga mari lena na wafam khara thambigani. अहानबा मक्तता दाइस लेंजिन बिरबा अहलमन मियाम पुनम पुई कोंगनो न खुरमजरी अदुगा नसिगी तकवा ट्रॉफी टूर्नामेंट असिदमत येंगबा लाकपिरिबा मियाम पुनम पुसु अयाकी माइकेदी कोंगनो न खुरमजरी नुपी फुटबॉलर अमोइना तकवा ट्रॉफी नत्रगा टूर्नामेंट मखन मखन खुदिमक्ति नुपागी ngata pangthoi aduga nupi gi oba tournament ama khakta bukti pangthok pide aduna aina takwa trophy organizer singna haijaningi si nupi football ju puthokpinaba honabada organizer na chau mateng pangbiu aibadi koigi city de leibadi football player si yamna thokte aduga koi khungang da sigumba ground level lamsidagi football sanaroi ekoi ISL sanariba I league sanariba nupa khani nupi khangni sanariba player sing ji ekoi khungang dagi ayamba ngatani mi khara dani city dagi oiba sum tawna ekoi nupi masa sing ju ekoi senior level sanaba musung ai category khaidok pira busu ya duga makhoi busu inspire oina ba player sing bukhalaga simo tournament si pangthok piraga di nupi masa sing ju sanabagi faw haidi makhoi de fawning ba sananing bagi til fawna bagi damakta si pangthoi ba tournament takwa trophy sigumba koi nupi gusu pangthok piu hai bai gi site gi haijaningi aduga yeng balak piribe babuk su bada isu ngasidi yamna nungai pokse maramdi football haba tournament ama to bada su amna yamna yengba aikoi ai life ta ujaraktri ai ni chahi kun kuma thoi sanar posida do yamna nungai sumaina family yauna ai gi isa singsina karam haina bon sanari habigi yengna bagi kutong chaba phangi ba aduga tungda isa singchubu sanahaning bagi isa da fauna na bai damta yengba rakpiri ba ai guardian gi support yam darkar lai khoi player khoina sanaba haurakpada aduna lakpiri ba miyam punama busu isa sananing bada football oro atopo event oro sanabada khoi gi mateng pangbiu sogat piu aduga manipur si sports house ni haibasi house ni haibasi khoi gi praja miyam na sogat pada mateng pangbiu haibasi haijarga miyam de bidai loje mayam punamakta position bembem na thambi ki besi thamoi da phauji aduna aina proposal amatang aidi speech pija banasede ai khoi yaragadi handaki tawa trophy si chathringi manung sida akhanna numit amada bembem amasung renedi na dai lobiraga nupi gi fajaraba team ani khak senbiro adugi exhibition match ma ground asidagi hausi. Thank you. Thank you so much. Ikai kumna jaribi Padma Shri Amadi Arjun Award oinam Bembem Devi Inspector Manipur Police Sports tasengna aikoi gi chauthok chaningai ni imalai bag Manipur asigi damakta aikoi na su nupi amo oina yamna fidam nafam oina laujari baduga ngasi su nupi khunai asigi football asibu sanari bi nupi khunai asigi damakta mamal yam laba wafam thambiramba adu mahi gi soidana yalagani haibagi wafam simasu thamjaraga ngasigi guest of honor amoy na lengshin biriba ikai khumna jariba retired Lieutenant General L Nisikanta Singh ikai khumna jariba nasu wafam khara thambina bagi damakta nolok na hangachari ngasi takwa trophy gi opening match binaba lakpiriba mayamda aina noluna khurumjari dais lengshin biriba hoigi Dr. M Narasingh tamo Arun Kumar aigi friend Renidi Singh aduga Arjun Award Padma Shri awardee Bembem and lastly hoigi organizer mayam especially aigi inaw ajanta bo aina yamna thagachari namuk South Africa da World Cup yenga matungda ai wakhanda di masi sina
next aigi life ki largest tournament ne haibada haiman me thok loi haibadi ai ngasi ajantana tamosi tawdori ungtu lengbi ro haibada ai mangda phawda asugana mi tilangmani aduga such a fine id well orchestra opening ceremony ma tawuni haibasi ai mang bhawa mangjade. And I must congratulate each and every participant and every member of the organizing committee ko. Sideje tilibami ma'am si especially Dias Telengsin biri ma'am si sports ki powerhouse ki member ang mga atani ngoy khudmang na kamain taw na football si chawkot pa kamain taw na game si chawkot ka haib na haibi khra adu ba khoi army da khoi na thajaba malai akoina thajaba si akoi khudma game sanadaba yate mayam na khangbi ram baya Napoleon na maithi ki ba lanpham du gi maming si Waterloo kawe akoi da tambi rakpada Waterloo gi landa British na lan ngamba si actually Eton gowa jaga du Eton hari British ki military academy leibam ne British ki military academy da leiba playing field lan sing ngamme hai kari gino hai bada football guma team football guma game hai basi khwaidagi maru oibadi football na tambi basi team work tambi kari guma club amada khoi nifu yangkhai leirasu akhoi khudima final participant oibi ade akhoi khudima goal changbe yade aduna khwaidagi maru oibadi team game amana tambi ri basi team work sini akhoi se nawai interview lomu matamda mingonda hangba mata ihana na hangi nang game sanabra hangi game sanardi karamba game sanake hangbada miduna team game sanarade khoi am harawe adu individual game sanaradi mau fatte hai banatte adu ba akoina team game sanaba misena prefer tawi kai noida team game hai basi akoi gi life te amna important oi mi khudimak goal change na khanba tarabde team du kamaina function tawdorim aduga masi si akoi gi maitai gi Manipur gi society di yengabadi masi yamna important oy hai na khali especially akoi gi society sida tawri basi marak marakta lingjen manada ba teamwork leitaba leadership accept tawdaba aduga mayam mo uba sidai sida ai wakhanda-di mi khudimak team game ama sanarabadi ma soidana team spirit aidi team mahida ai chance phangbayai phangdabayai asina chingba mayam si soidana develop tawni. I wish the organizers of TKWA Trophy a grand success aduga sigumba games ngasa haibi khibadawna women football ki so organized to haibasi yamna novel idea ni we really support. We wish everyone all the best. May the best team win. Thagachari Kai Kumnajariba, retired Lieutenant General L. Nisikanta Singh. Ikai Kumnajariba, Masigi Mitung Lena, Mitung Nengi, Marichumba Warol Tambiramba, Haninga Litana, Tagapa Fongdokchari. Amadi Kwigi program gi schedule gi matungina, Ahan Bada, Kwigi players lineup na Chingba Toraga, Ahan Bagi, opening matches, Hona Bagi Tanjado, Logodabadu, players in Gimaki, they give request of Makatanga, warm up, Tozaki, Hybrid Amarang, Wainaga Quina, speech singer Simamang, the Chinkachara Paniduna, Mayam Nasu, Waro Biroi Haina, Lozeraga, Matanga Sigi Kai Kunajariba, guest of honor Amoina Lingshin Biriba. TA's Arun Kumar Singh, President, Neroka FC, Ikai Kunajariba na Thoramasiga, Marilena na, Wafam Karathamina Bagidabagda, Paluk na Hangachari. Ngasi TKWA Trophy 2021 opening ceremony asida Dias election biriba ngasi Chief Guest in election biriba Sri Surya Kumar Okram Honorable MLA Kango SC
kai kum na ucheri loina na ngasi gi sigumba opening ceremony sigi preside to be Dr. M. Naras Singh, former Minister, Art and Culture Government Manipur, kai kum na ucheri loina na guest of honor the election biriba Lieutenant General Nisikanta Singh retired aduga A. Bembem Devi Padmasuri and Arjuna Awardee, Inspector Manipur Police, aduga P. Ranidhi Singh, President Football Players Association of India, kai kono cheri loina na ngasigi football pamiyeng tabi lakbiriba apam kaya dagi lapiriba halaman sing marmapang sing chinnaw sing chalche sing ma punama mai kai dagi kai kono cheri tasengna aingonda yam angak pama pawe ngasi se aingonda yam surprise oi mama aidi nasigi takwa to prisi ai goida di yan hana laksabani amamang da takwa to pigi maram da sun taba takwa to prisi am phajana silli kholi yan yam du di am tajaba adu bai mukta lakitaba lakpagi tanja phangitaba du banda tilai u pa bai tare pagi ino no pa jantana yam nungsina ko bire padagi ai ngasigi tanja se phangjabani masi kudung jaba se pipi bidong tai narjan tam sung organizing goi nagai dagi thagat chab tu phongdok cheri yang ngai aduga ngasi opening ceremony du sum uba kanda atopa opening ceremony tournament ma'am dawi tournament ma'am pangthui du yengjeru re aduga even akogi Manipur ge chowa organization sin bada bauda adu maina tang meaningful loina do opening ceremony se kya aude do cd in ujabada akogi object leiriba ma'am kinariba covid ki de lanthing nazariba mayong nariba front line de leiba ma'am gadaga salute to da du ngba umaibu ikai kumna upi ba gumba du ngba message ka piba yam hadi yam manung yoi ba idea le du udam su ngai jaba adugi mathakta yam phajaba da angang singna akogi mass parchet bai mong da gi flag ka puthorok pa ting gi flag ka puthorok pa gi mong mato su udam angat pa mo pawe si organizer ge du ba chobai chimen ne du ngasi yam phajaba du gumba hadi contribution nai tare ngi dagi yam nungai sumaina tournament na silak pa kan tasum baina tawraga di sum choi choi dina koi yam afuba footballer mayam lakani ngasi tournament na si ilai lai na sin badina te aina khangja badasu karigino ti masida sanari ba team sing asi su Manipur gi du India gi national level sanar international level sanar ba player mayam ma su yauri bakoi sing si yauri tawraga do exhibition mes na masina akoi nang na go chero koi ba angang sing da su yam inspiration pi gi ne khali adu masi yam afaba du ba mutang amani masi yam nungai ubada tilliba babu sing ubada adu sanaga do player sing ubada yam thoi yok ai ta nuai jawa koi da su karigino di sumaina babu le kan da sumaina fajana organize to bi gadi akoi gi Manipur football se chakut se helakadani tournament gi magun ju helakadori ni adu sumai ga sigumba makhal gi organization se koi am darkar le nei thamjage aduna akoi matung da su sumba fajaba tournament sinba namna bahona si aduga koi gi Chenupi Bembem na su thambiram bado repi da su kitang concentrate to bi hoina kali gi noi di koi gi India gi football da ya masing ngam na koi players sing represent tori su Manipur gi nupi sing ni any field of discipline da su nupi sing ni hen ni pa gi nupi ni hen na koi role lo ri ni aduna sigumba role lo ri ba nupi gi su tournament sida yon biraga di hen fani ha ba tumba idea su ai gi side la kai ai gi side gi su ai support to jai yam nungai jai sigumba phajaba tournament amang phajaba match amusu hoigine ni khali ngasi gi MAMI THAWAN PRO FC amusung grow MARJING FC ani phajaba player ngak tani mamang da lai se koi sakhang narba biam na sakhang narba du player me am yauri usi field the practice to risi enjoy shoot to yam nungai ba tournament mo hoigini ai team mani magda ai gi side gi best wishes bijari du me apna mu thagat che Thagachari Ikai Khumnajariba Guest of Honor Amasung President Neroka FC TAs Arun Kumar Singh
ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯗꯨꯒ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯐꯝ ꯀꯌꯥ ꯊꯝꯕꯤꯔꯝꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯊꯪ ꯑꯁꯤꯅ ꯅꯦꯔꯣꯀꯥ FCꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯣꯆ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯒꯤꯐ꯭ꯔꯥꯏ ꯈꯥꯟ ꯑꯣꯖꯥꯅꯁꯨ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯣꯂꯨꯛꯅ ꯍꯪꯒꯠꯆꯔꯤ Very good afternoon to everyone. Thank you very much to give me this privilege to stand here and to share my feelings to this particular, a very special tournament that is TKWA Trophy. Respected the chief guest, the guest of honor and the dignity in the dais. Yamna nungaiba matamni Manipur gi sanaroi gi damakta aduga football nungsijaba halaman imai ben guru mayam angangsing gi damakta su pandemic na panayam kuina akoi se sumlaba fajarba football yengba phangdrabani ngasidi akoi bo phanghan bire lining thona. So thank you very much to the organizing committee sumaina afaba organizing tawai damakta and then all the best to everyone and then promote football in the future. Aduga sanagadoriba hojik team anisigi player mayam, please, it's not about winning, it's about the performance that you have to show in front of the people, and then you have to show the spirit of the discipline. All the best. Thank you very much, Ajanta. Hagachari, Najariba, Coast, Neroka FC, Gifrai Khan, Ojana, Yamna Maman Yamna Wafam Tamiramba, Hanianitana, Tagat Pufundokcheri. Nasigi Ahanba opening match between MAMI THAWAN PRO FC Masung Grow MARJING FC. TKWA Trophy 2021 is the opening match. Si Homna Bagi the Makta Sim Saba, Pumna Mak Loisin Jerry players in warm up Toriba. Nasiki Toromasibu, Nasiki football match, Sibu Yabina Bagi the Makta Limbi Rakriba Quite Pumna Makna, Hena Ubira Bangaktering. So we would like to take a very short moment before the opening of this opening match of TKWA Trophy 2021. Eduga Mayamda Kangan Janingba Amakagna. COVID-19 pandemic asigi second wave asi Bharat ki tongan ba mafam singda asuki matik phibam sopna sandurapna maram oiraga kasigi thoram asibu yengba lakpiriba mayam khwai pumna magna lengakna piriba SOP sing SOP sing masigi maranta marks upa simatang yengbiriba khwai pumna magna marks tangai fadana upina bagida magtusu nolukna hangachari. And once again in a very short while, we will start the opening match between MAMI THAWAN PRO FC and Grow MARJING FC. Hey, tú no me caes, ¿no? So
So ladies and gentlemen, it is the time to start the opening match between MAMI THAWAN Pro FC and MARJING FC, and I would like to request a player of MAMI THAWAN Pro FC and MARJING FC to please line up. MAMI THAWAN Pro FC amasung MARJING FC gi sanaroising amutang line up tawinabagidamagta nolok na ningsingjari.
We now present to you the official anthem of TKWA Trophy, composed by Rahul and Arya Sapar. Presenting you first MAMI THAWAN Pro FC and the Grow Marjing FC players. For MAMI THAWAN Pro FC, El Bisorji, jersey number 61, Subhas Singham, jersey number 62, Imran, jersey number 87, T. Jackie Chan, jersey number 77. That's the team, MAMI THAWAN Pro FC and Grow Marjing FC. And from MAMI THAWAN Pro FC, El Biswajit, jersey number 61, Subhas Singham, jersey number 62, Imran, jersey number 87, T. Jackie Chan, jersey number 77, Pritam Kumar Soraisam, jersey number 88, Yaima Abdul, jersey number 80, Oinam Milan, jersey number 66. And for Grow Marjing FC, Golmai, jersey number 13, Nauba, jersey number 3, Johnson, jersey number 5, Manglem, jersey number 11, Kaiminthang, jersey number 19, Lucky, jersey number 12, and Vidyasagar, jersey number 9. Ani maki yang mau tiga dong. Second.
ngata nih. Si bol siya nang mali. O yari yan. Ibay, hay ka ibay. Bol siya, main lang sila. Bol do, ye nga tayo yo. Bol. Lagi ya. Hey, hey, hey. Halo gimana dia? Simano. Macam ni. Melon you bro. Aku je tim ni je kan oi bro Shankar. Mami Thawan. Halo, lagi halo. Ale, hitam na. Hitam sana. Namanya dong lip. Namanya dong. Kenapa lagi mo? Lagi yang sama ni. Moment. Pasang saya. Pasang swing dah boleh. Easy करेंगे हाँ ये बोलते मिलन हल्लो हाँ tadi gitu ini dia Kecil itu kata tu ni asini kau maru di Hah?
Hand.
बोल भी होई बोल मा बोल असि बोल से कोई मीम चल के तो कमाई तो जानो अते बोल के तो के तो रे बा साई की मोय ना कोई तो 42 का 42 से ऑन दे Cancelo, Lucky, come on, Cancelo! Lucky down, come on! Mana khát khát, ngồi nó buồn đi, có sân nói. Bị đỏ. Bisa saya apa ni? Apa kata?
Cielo, aquí cielo, come on. Come on! Go, Pito! Come on, Tim, come on! Whoa, whoa! Anh ra!
Hello. Well, that was the first half of the opening match between MAMI THAWAN Pro FC and GROW MARJING FC of TKWA 2021. Aduga, Laifiba score ki fibamna MAMI THAWAN Pro FC 2 and GROW MARJING FC 1. Well, it is presented by the TKWA Welfare Association TKWA, sponsored by Classic Football Academy, Kids partner Aztec Sports, hydration partner Brand Ising by KBS Agro Manipur, Lengan Fee by Pari Enterprises, Sundream Beef Foods, Taret Foods, Loising Finance, RK Stock Trading Academy Thawal, Enhancer, JR Health Clinic, Hatta Minuthong, Logistics Partner Red Delivery, Department of Youth Affairs and Sports, Government of Manipur, Department of Forest Thawal Division and Directorate of Health Services Thawal Division. Amading asigi ahanbada opening ceremony kudul tambikiba satra singadhu Oxford English School gi mahiroi sing eduna ngasigi thoram asibu yengba mideng tabina bagidamagta lingbirakliba khwai pumnamagnasu ahoba khuba amatang khubiraga opening ceremony kudul tambikiba mahiroi sing bu pungning thogat pinabagidamagta su nolok na hagachari. Thank you so much. Amadi second half haudringai mangoinana ngahak break ki matam asida khudong chaba si lauzaraga ngasigi presidential remark thambina bagidamagta ikai khumnajariba ngasigi thorom mapuda nolok na hangachari. Mayam puno pu nolok chari ngasigi TKWA Trophy 2021 gi haudokpagi thoram asigi chief guest hoina lengbirakpa Sri Surya Kumar Okaram Honorable MLA ma athu amagi chakemaji amu yaurakani football yengba nangnana loinana guest of honor gi phambam langda lengshin biriba kai kumna jarba Lieutenant General Retire Yanand Singh Loinana Pujika Koi Irakta Lebirambi Chanupi Bem Bem Footballer Loinana Football Gi Mangjin Thana Naharol Marakta Gi Phogala Kiba Manipur Gi Danatana All India Gi Football Association Gi President Noibirimba Sri Renedi Loina Neroka Maming Leraba Club Adugi President Ainau Arun Loinana Kumbirom Dagi Lengbirapai Marup Singh Sanjoy Emasung Ganeshwar Market Team
tinbiriba football bu nungsibiduna lakpiriba halaman laigru sing chechal chilinau marumpang punamak sanaroi sing punamak amasung media gi marumpang punamak pun noluk chabagaloina na ay nang haktang pothabagi matamasida wahi manidang hanggatchage sai mangda koyi chan bembem na nupi footballer singbu pungning thogat pinana bu wafam amada aina intervene tawjakhiba wafam ado hojikti confirm oire madudi renedi amasung bembem anina daita lobiraga chaliba 2021 gi TKWA trophy gi chathariba shanabagi thoram asida sometime koina quarter semi final shanar ko swai gi marakta akhanaba nupi gi team ani specially TKWA 2021 ga mari lenana special exhibition match ma soidana thamjaragani khwaidagi nuai jabadi aikoi gi si lam marang kai phataba aduga khajitang laitang na hongnanaba koi 7 side ki football si haugi badagi ngasi phauda laibasi haugi bachahi gi tournament du corona number moiraga koi yaithokhi handak ki sisu tawbi yagadra yaroidra idna chingnabasi onongna lei adubu SOP ngakna sum chatharakpagi manungda live fadana Manipur da second wave asi ka hena effect tawdabagumba ma leibasida Manipur gi mafam kaya dasu football gi tournament hujik loin chathari yariba makaida ina matang sida appeal tawjaning basi koi numit khuding gi shana basi mayam adum khara khara yengba lengbirak kadawri SOP di ngakpi dana face mask amasung whatever khardang ishana section bam thopa piriba guidelines ing adu innana bohona si haibe sumaga I appeal tawjage khwaidagi nuaijari si koi sida laiba team kontra inthoi si aingonda report leijabada humfuga tare ne lakpasi screening tawraga kontra ni thoi dagi henba yadaba tanjadu lawjabani yam kuina nongju thamayu onadana kuina sanabasu yaroidabanina akaknaba numit kharani gi manung loishana bohonaba aduga standard guideline adu inbasu tangai phadaba khwaidagi nuaiba pausi aikoi TKWA trophy khungangi level da sengbat jabasida mayamna nungsibidana publicity si social media gi kuthangda loinana press media sing na haukiba TKWA trophy gi I pau khardang chandokiba mayam sina Goa gi football club UP gi football club sing Assam gi koi TKWA trophy si yaujage dana apply tawrai paisa ka tharai adubu corona na maram warga mapan gi team sing asimadi aikoina moida seba tawbada akoi gi management da khardang awaba oigani sarkar gi maikai da gisu madu yaningbo oiroi haidana koi haidokhi aina thamjaningi badi aikoi Manipur gi manung da dana Bharat ki state kaya dagi TKWA trophy si sananing bagi adungba pamba phongdok pirak pasi aikoi punamaki mai pak panene lawje sumna sanaroi singkhaki nati koi se tiliba babo sai mangda koi naw arunna su thambi gi beduni sida yamna ngakna nungai ba phawbagi expression duni we really appreciate madu aikoi de yamna thamoi sida thauna piba adugumba wahi kaya thambi badugi namaksu amukka na ai tobimal khangbo uchari lengbiribe punamak marung pangsing arapadagi anakpadagi lengbiribe punama sina TKWA trophy gi mahau matang phaubi bese masini koi khwaidi lai phab aduna koi let us continue masi chathagi si mai pakpa tournament mo ONC tekta kaidna chathana ba suhon si mayam punamaksu khara khalang section beraga numit khudingi football si yengba lakpiyo haina thamjaraga ai mai kai dagi di ngasi gi thormasida aina functional president amoina mayam punamakpu
तौबीमल खंबगी वाही दु खक्तंग हाइजनी हजिक सानबगी मिकुप अमुक यौरे आई मतम सांगना लौजरोय पुनमुक खुरुमजरी Thagachari, Ikai Khunajariba, former Minister, Art and Culture, Government of Manipur, Dr. M. Narasingh. Ngasigi thoram masigi thoram mapugi warol marik chumna thambiramba haningai leitana thagatpa phongdokchari. Kaino to masak de Tai.
Any complaint?
동훈 나오는데 잘 어울려. 걔나. I see. 걔나 잡아봐.
Karigino no itu juga ngang itu kok. Dia sudah tahu nih.
Sige tayo po si
Anh tụi em nè. Hello. Pangkajariba TKWA Trophy 2021. Masigi tournament asigi simbalang bada matingoy na bagidamagta. Nasigi thoram masigi chief guest ki pampamlanda lengshin biriba ikaichun najariba Honorable MLA Khangabog Assembly Constituency Sri Surya Kumar Oframna Rupali Singh Kurgiyoi Pasel Kitibang Bibirapa ikaichun najariba Honorable MLA Bonghaniyani kana Thagapagpagchari Amadi Tournament asida Sajanariba Football Masi Youth Affairs and Sports Government of Manipur amasung Saknaya Balanda Masigi Footballer Hoisingna Tengbang Bilapa Yamna Mamayani Haina Haizaraga Haningali Kana Sinjalangari Bagi Mahut Sinjaraga Haningali Kana Thagapagpagchari Now the kick!
So the winner of the opening match of the TKWA Trophy 2021 is MAMI THAWAN Pro FC. Congratulations, Team MAMI THAWAN Pro FC. Amading asigi thoram asigi Board of Thanks thagat warol thambina bagi damakta. Moirang Them Sanjoy Singh, President Organizing Committee bu nolukna gachari. Ngasigi sigumlaba TKWA Trophy sogli singani ka kunmathoi sigumlaba opening ceremony thoram asigi dais the link sin biriba mingoina amamam tawaina hangaludragasu punmakpu organizing committee ki mai ke degi kai khumnaba utchabagaloina asinba matam kaya kaitok piduna thoram asibu mapong phana saruk yabi bagi damakta organizing committee ki mai ke degi ngam khai leitana thagat pongdok seri loina na sigumlaba football match asibu mapung phana miyeng tabaling birakliba tongan ba lekai kaya dagi ling birak pa football masana bu amusung sana ruising bupungning thogot bibagi damakta ling birakliba khwai puna magpusu organizing committee ki mai ke degi ngam khai leitana thagat seri loina na sigumlaba organizing committee na sei khudingi leptana sinjaba sigumlaba TKWA tenthana sinjaba TKWA Trophy da hiram khudingmakta tongan mamai kei kaya dagi sojok pinabiduna aikhoibu mateng pangbiba asuki matik organizing committee ki mai kei dagi thagat phongdok sari ngasigi sana ki team MAMI THAWAN Pro FC amasung MARJING FC anigi team manager team coach loina na players sing ngam khai leitan thagat phongdok seri singulaba miyam gi amasung sanaroi sing go yokhat pa loina na singulaba tanja sida aikhoi khwai punamakna asinma matam kaya kaithok piduna sige singulaba thorom asimo mapung phana saruk yabiram bagi damakta punamakpu amukha hanna thagat phongdok seraga aigi thagat wahi matang sida tension jari. Thank you.